Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi mulobirasi struggle manga suba tangka numit ado ayuk angan badani loya matha sari mathong khangda kagi pochai singa du thugairi Thoibi Ronald thongjin adu da lepli hiram adudi BP na hana hairakpana Ronald Leon di khanglabani ipang pangjaba Thoibedi khangba natri Leon hoina tamnabagi matamsu leiba nati Luyana ka manungda tawriba satra duda magi hongnabini sauraga potta tainaba saman lengmanaba mayoknaba yaba oiramnabadi ngasi Luyana tawriba du tawramloi magi mafamdi yalakpa khuding kawba yadanaba dakfam amamamdi piramgadabani adubu asawba du fathanaba honabada upai thirakpada tarari Thoibi mangonda Loya mahaki mobile adu lagthoktuna Thoibi da call tawjarei Thoibi su office ki che chang khari yenglamba tanjani Thoibi heartbeat thaba call adu lakpada thinthaba tawda phone adu paikhalai Hello da Loya asawba pumda nemtha achamba khonjelda Thoibi kaidoramino ai che khra sum yenglambani tanja dumaktadani Ricky mahaki madam gi ka adu da changlei makutta coffee ama paiduna Madam coffee Loya tari phone adu hangliba maramna Ricky na kaurakliba khonjel adu hangle I chingnana Thoibi kanano Thoibi icham chamna dumak pakhom pirei mine kanagmi sumi bung singni oh aduga madam haidina karige somda Thoibi Ricky bu thokra haina makhutna sign tawri Ricky mahak pumagi medamna mabung singni haina sak takpaduna Ricky gi mathamoi hena penjakri nokmi ka tudagi thoki sum kaurini da kai lerage da se mathayam sari Thoibi kamai tawdino khangri tasingna ai handaki year simadi ai gi school asidagi 5th position phawbadi ai gi school no heningmani Thoibi Loya gi wa aduda pukning changna tari tawramliba thabak phawba leplibani Loyana matha sai tabada hanglei icham chamna oh adu kaidoraba nahan nupa ani khaklami school da aiga suwari sahodre nupa aduna new star ga makhoi go ina honorani handakti aigi chanagadaba school ama thijo hairami hai Thoibi adumak khamli ipang pangjaba saduna da adu kaidorage phongba yaba thabak oirabadi aigi pangal thongna phudok lamba yabani adubu means amta uraktre matha saba henmandana awu taina ninglakli nangonda call tawraga fagadra khana call tawrakpani da aina pamde haiba thabak se yam tawningrane Thoibi nangna kari su khangloi sigi matangda Thoibi Loya gi wa aduda machin hairap chingkhalaga nokpa minok adu noklai aduga da Dadana wana semgalakliba dadagi career do amakpa nei bi chilamadadi Thoibi una chenthaningdi ai leitraba matamda chenthagibana makhalamani ai leiringaidadi madu oithoktabani hauzik revision matam yori question singada analyze fazana tawba hawalo Loya Thoibi gi wa adu aranba yaudabana munna tari da isagi school dagi ababa mahirui puthokninglabadi makhoi bu hostel da 6 month thambiyo only for 12 standard student hostel ki fees amata lawbigano dadagi ngamba mating tawbani haina khandokpiyo private school na taliba paisa se angakpani ayambana profit ngakta oiramgani haina thajai Thoibi na hairakliba adu aranba yaudi oidaba yaudi karamara yetlugani adumak tari pakhum amata pida school gi notebook uniform school bag school da natraga makhoi gi tongana contact tawduna thamgraba singda natana amata phanghandaba school bag 300-400 piba duna 700 to 1500 yahonba notebook su school dagi school gi logo yaudragadi sisinaba yahandaba asigumba mayamase kitang komthokpiyo hoi government school budi nate government dagi facilities kari sufangdi but school dagi chanana makhoida fees admission gi matik chana lawri sidagi henba kari mu pamluga dawri banoda ngasi education system asida masi mayam sigi mathakta coaching haibagi train asina Manipur da leiriba parents kaya amadi chaiting panglibani mama mapa kana amatana machagi damak honaningamoidra loina honaningamgani coaching thaninglamoidra thaninglamgani
awat palaitaba nungay ay paba macha masungak tadi oiramlo dadagi school da tamliba angang sing ado adubu wari nangli haiduna ina kaira khunba nungay ay paba macha mana setliba puri ba bek sisinari ba potlam khudima lairaba awaba imung adugi macha dusu ngamnaba illibani mayam ga manana chang tadana ba haidana adubu adugi marumda kapliba wari ba sing adudi kanana su ubiramloi asiguma sing ase aikoina ufam thokpanida makoibu 6 months ki free of course da dadagi hangliba hostel do thambiu 6 months aduda satra sing adugi awat apa mapi mapa sakna checksina kupna senabiu dadada aduna mayeng taduna dadagi school adu mutloi dadana tawriba thabak ado logi wangmada satra bulana lamjingbibani huran bagi tarani mapugi nong mahaiba pawro do khawbiganu dadagi aron ba kaya do pharaba numita nangi career di loirabani khumla iloya maithong makalamba minok amaga Thoibi adumna tawrabadi khara fagadra phaganiyada pirakliba pautak aduna loya pukning loksing ohenkhre adubu thama singam silaktaba preparation ta hawdaba maramna mipaibadi fauri achumba makni mama mapa khaktana macha exam thabada pakhatba mipaiba phawbanati makoidagi chang tada makoibu takpi tambiriba osa sing aduna su mipaiba pakhatba phauri bani adubu hanglei Thoibida Malonggi school asidadi dada roiboina amuktangni wari saki ge Thoibi na pamdabda dada tawroi adubu handakna roibo oige Thoibi loyagi wa adida nokning dura male haifet no I da wakal waba khara faraba aigi Thoibi gumba dada gi life ta thengladri nang mung nungsibasu yaudi aigi we leraktraba matamda nang khaktana we pibi bangame you are so special to me Thoibi Thoibi amuk su pangthari loyagi wahya duda loyana ado ibani se kai numita unaseba aigidi yada yada dadagi sangadaba numit ama hairo pharene dudi handak lagliba coming sunday se sida unarse Thoibi harauba phaujai karigi so harauroi video call da unaba natana asingba mukta uzakidri loyabu phauri bai hulado mangkini pakhachari mikup aduda Thoibi unaba lakadra dada suidana lakani ado ai gari puro haira purakano ai nangbu lawba lake dadagi gari da ai na thauraga ai gi Thoibi na dadagi nakanda tongbada imit pena yengjage nungsirui loyagi wahya duda kaukthokli taibang pan ngahak adudadi pungsu kya tare khangkidri nungsi wari da mulhanbire Thoibi bu kumalakta baduda mahaki madam gi thabak pumba kairani khanbana ayet pa piningdrabasu kaurai thongjiladudagi boina madam office sagatlamli bani das mahal gum Thoibi gi wakhalda loya mabani tagi oiba nungsipura ningkhairakli khangauda kaurakliba boigi khonjeladuda khangaudi Thoibina ta ai thamage timing yadre nupa masu nokmi college thamkhri loishili school da chatnaba haibi ilagi khankri loya masu lisili furit adubu karomdagi no call ama muklai Thoibi nungsibagi pak adudagi lakliba call aduna amuk chingkat pikre ngayak aduda Thoibi mabu kahankre Thoibi sungasi meeting ni khangna office ki che chang suram laga hotel lom da direct chatke khangna plan nya thokduna thamkibani thabak pumba loya magi nungsi langda phakibana nanthorak pangam khidabani mikup amakak thadok pirakpada masagi mathau khangbi thauna phabi chanu ningol mahak ado tinthaba tawda sintha pumba panglagi matagum mahaki ka adudagi tholai Thoibi boiga loinana hotel aduda changlai mathau masak khangbini matam bulumna cheksina chachabini leiram gadori ba miyoi khudingmak bebar tawbada matik charaba miyoi ngaktani adubu Thoibi gi makhala thabak tawruba maramna Thoibi dagi hana loina laktuna Thoibi bu ngaiduna leiram gadori bani Thoibi masu makha thaba sing aduda wahai wata tati tawai mana ngamle haiduna nomata chachabi miyoi nate leiram liba sing adu mangondagi chahi loina hanbana nambani adumakna Thoibi masana su oza sing adubu respect yamna tawjai magi damak senior singna kuina ngaiduna leiba adu mahak pamjadi matam chana dumaklai changlai chinglemna monghada conference room aduda thadokliba curly hair adubu narumani dagi sam khaji khajik lokhatlaga clutter manasu komlapna chakchari setli
taru tananba phizol icham chamna mayam adu Thoibibu wada haugali aduga wish tawzare. Ma'am, good morning. Thoibi maithongda aremba minok amakhak ulami aduga pakhum pirei. Morning. Thoibi changsinduna round table adugi makok ithang thangba magi phampham ni haiduna khakliba domda changsinduna phami. Yauri meeting aduda school marigi principal, vice principal, headmaster, maru oiba oza ani ani amasu. Thoibi mahaki mamangda thamliba mic macha adu machinban kitang naglap tawna wa haiba haurai. Ngasi meeting asida saruk yabiriba oza khudingmakpu aina taram nokchari. Ngasi gi meeting ase yamna maru oiba school gi amadi students singi maraiba lepkadoriba meeting amani. Aikoigi school marimag handaki board amadi council exam asida saruk yagadabana maram oiraga school asida thawai pubiriba school asibu kadaida karida soikigadagi khana checksina yengsinbiriba oza principal amadi BP singda wafam kharadang thamjagi. Leiriba oza singado Thoibigi baibartana yomlaba wai singaduda second ama wakal joitokta pukning lupsina tari. Hanadagi hauna NEET amadi GE thagadaba students singi tokhaina class ama lawduna oza singna takpirami. Atopa students singbu miraibadi nati competitive exam thaningba satra singdana tabasu nati. Adubu aikoigi school asigi chanabi ama oina tawribase exam ya naksilaklabanina haujikti makoi pumnamak oza singna ama toina khanbiduna lairik takpagi method ase mana hanbiyo. Haujik 8 months khatangai silakli exam asisu subject khudingi oza singna Isagi achinba matam kaya ama tangai fadana kaithokpiduna hostel asida week amamam natraga day and night timing asi sindokna biduna hostel asida lairiba satra khudimak oza amaga yamdrabada 8 hours ti loinaduna makoigi asoi aran khangda haitaba nainabiyo. Thoibina hairiba adu oza amana hanglai. Ma'am, center sigidi kamdobano. Thoibi mong hada adumak pakhum pirei. Aigi saitagi center gi damak haijaba nomjaba haibadumadi Thoibina larikei tawroi. Aikoigi school asida lairiba oza sing asina kadai phauba mahairoi sing asibu takpi tambibada kadai phauba khangba haiba haibado ai khangba pami. Mahairoi khudimak oza singi imung manung icha isune haina khanbiyo. Oza singna mangliba matam adugi matik chana aina su khangna tawjagani. Kanadabana mateng pangbagi namada position yarokpa mahairoida pungning thogalini haiduna case ruwachinaba media da flash toba adugamba singado aigi school mari asidi amata yawba yaroi. Hoi angama thauksingna makoina makhatam thabada aduga students sing adugi hona jamal oina mateng tawbana makhalamani school gi site gidi cash reward prize ti piroi adugi mahut makoigi future adubu hena bright oina bagi damak matam pumbagi guideline pina bagi damakta financially or mentally support ki damak school asina lepkani uma mapung marai fana thage hairabadi mafam adubu luna nana hana sengdokpiyo mafam adubu sengdokle haiduna u adu mathong khangni yungsilamlabadi aphaiba akonba amasung chawbe hendabasu kanana khangani checksina u char adubu karida karaida akanba nungshit saun phangdanaba checksina thabiramu tharamle haiduna tung hana yenglamdrabadi angawba sasan hui hodong singna netkhai kibasu yai char adusu kanamatana sokpa paiba ngamhandanaba mongda checksina thabiramu nungti numit khudingi u char adugi darkar leiba machinjak matam khangna pijabiyu oza khudimang malini leikon amada phajahan baibase maligi khutta leiribani tharamliba u adu mahiyalaba mapung pharaba matam aduda aikhoigi hona jamalada phanglakpa matamda ukha aduda mikup amata oirabasu urum phangani aikhoigi pothafam oigani afaba changba yut habada makhoi ase oigadoribani mayam adu Thoibigi speech aduda khuba khangna khuki Thoibi mikup aduda loyabu ningsinglai mana yaba pidabana loyagi school gi proposal adu hoi haiba ngamdabani nungsiba mahakisu khajikti khankre matang aduda tapna ingna hairai Kobru sinam sanglendagi center gi damak laklabadi ayaba piko adubu makoi gi school adudagi lakpa student samta unfair means sinabadi yar hoi question amani khangdaba hangnabana makhalamani oza yauna maduda support tobudi yaro wai kharasi hairamduna meeting adu solution kre Thoibi hogatuna thoglai lehori ba oza sing adudi ngangna hori amaga amaga mem se atopa thabaga ma sitawi hai noi khangna bro khangde mingso ma kawi haigum tawbani khangdreda gyan ga tade
ꯐꯅ ꯂꯣꯠꯂꯁꯨ ꯑꯃ ꯇꯧꯔꯁꯨ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯇꯝꯖꯅꯤꯡꯉꯥꯏ ꯉꯥꯛꯇ ꯑꯣꯏꯗ꯭ꯔꯣ? ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯀꯌꯥ ꯊꯣꯔꯛꯂꯕꯗꯤ ꯃꯅꯤꯄꯨꯔꯁꯦ ꯈꯔ ꯃꯈꯩꯗꯤ ꯃꯥꯡꯖꯤꯜ ꯊꯥꯒꯅꯤ ꯈꯜꯂꯤ꯫ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯌꯣꯛꯂꯛꯄ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ ꯑꯔꯥꯏꯕ ꯃꯤꯗꯤ ꯑꯣꯏꯔꯝꯂꯣꯏ꯫ ꯃꯆꯤ ꯃꯌꯥꯗꯒ ꯑꯀꯣꯞꯄꯗꯤ ꯂꯥꯏꯔꯗꯅ ꯇꯥꯛꯐꯝ ꯈꯖꯤꯛꯇꯐꯥꯎ ꯍꯦꯛ ꯂꯩꯇꯦꯗ꯫ ꯍꯥꯏꯅꯔꯤꯕꯗꯣ ꯑꯆꯨꯝꯕꯃꯛꯅꯤ꯫ ꯁꯔꯠꯆꯟꯗ꯭ꯔꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯀꯔꯥꯏꯗ ꯀꯔꯤꯗ ꯍꯥꯏꯅ ꯆꯦꯛꯁꯤꯟꯅ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯆꯨꯝꯂꯤꯕꯅꯤ ꯉꯥꯡꯅꯔꯤꯕ ꯑꯗꯨꯁꯨ꯫ ꯁꯔꯠꯆꯟꯗ꯭ꯔ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ꯫ ꯃꯄꯥꯡꯒꯜ ꯐꯔꯤꯉꯩ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯂꯕꯅꯤ꯫ ꯃꯤꯅ ꯁꯤꯡꯊꯥꯅꯕ ꯌꯥꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯄꯥꯅ ꯊꯝꯂꯝꯂꯤꯕ ꯐꯤꯗꯥ ꯑꯗꯨꯗꯒꯤ ꯇꯥꯗꯅ ꯊꯣꯏꯕꯤ ꯃꯥꯁꯨ ꯐꯤꯗꯥ ꯑꯃꯗꯤ ꯀꯜꯂꯤꯕꯅꯤ꯫ ꯊꯣꯏꯕꯤꯗꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯍꯥꯏꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ꯫ ꯂꯣꯌꯥ ꯃꯥꯅ ꯃꯁꯤꯒꯤ ꯂꯥꯟꯐꯝꯗ ꯊꯣꯏꯕꯤꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯖꯕ ꯃꯤꯑꯣꯏ ꯑꯣꯏꯈꯤꯕꯅ ꯅꯨꯡꯁꯤ ꯂꯥꯟꯐꯝꯗꯗꯤ ꯊꯣꯏꯕꯤ ꯄꯥꯡꯗꯕꯤ ꯑꯃꯒꯨꯝ ꯈꯪꯅ ꯈꯪꯅ ꯎꯅ ꯎꯅ ꯁꯦꯝꯗꯣꯛꯆꯒꯦ ꯈꯟꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯀꯂꯛꯎꯗꯦ ꯊꯣꯏꯕꯤ ꯃꯍꯥꯛꯅ ꯑꯐꯕ ꯈꯨꯗꯤꯡ ꯑꯆꯪꯕ ꯈꯨꯗꯤꯡ ꯄꯥꯝꯖꯔꯨꯗꯦ ꯑꯔꯪ ꯑꯔꯥꯛꯁꯨ꯫ ꯄꯣꯡꯕꯁꯨ ꯍꯩꯖꯗꯕꯤꯅꯤ ꯇꯧꯔꯤꯕ ꯁꯤꯟꯐꯝ ꯑꯗꯨꯅ꯫ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯂꯣꯌꯥꯃꯥꯕꯨ ꯍꯟꯊꯅ ꯌꯦꯡꯂꯝꯕꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯁꯤꯟꯐꯝ ꯂꯩꯇ꯭ꯔꯦ ꯈꯟꯈꯤꯕꯅꯤ ꯊꯣꯏꯕꯤꯅ꯫ ꯂꯣꯌꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯐꯠꯇ꯭ꯔꯕꯁꯨ ꯐꯍꯟꯒꯦ ꯈꯟꯅ ꯂꯣꯏꯅꯖꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯔꯤꯕꯅꯤ ꯃꯊꯣꯡ ꯈꯪꯗ ꯄꯥꯏꯔꯤꯕꯅꯤ ꯃꯪꯂꯥꯟꯒꯤ ꯑꯇꯤꯌꯥꯗ ꯃꯅꯤꯡ ꯇꯝꯅ ꯇꯦꯂꯪꯒꯥ ꯃꯍꯥꯛꯁꯨ꯫ ꯊꯥꯖꯕ ꯊꯝꯈꯤꯕꯅꯤ ꯙꯣꯔꯤ ꯄꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ꯫ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯂꯨꯗꯕꯅꯤ ꯊꯥꯖꯕ ꯍꯦꯟꯃꯟꯈꯤꯕꯅ꯫ ꯊꯣꯏꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯌꯦꯡꯂꯨꯗꯦ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯊꯤꯔꯛꯏ ꯐꯣꯟ ꯑꯗꯨ꯫ ꯕꯦꯒ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯂꯣꯛ ꯍꯥꯡꯂꯨꯏ꯫ ꯊꯥꯖꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯣꯌꯥꯒꯤ ꯃꯦꯁꯦꯖ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯀꯃꯤꯡ ꯁꯦꯇꯔꯗꯦ ꯗꯦꯠ 28 ꯊꯣꯏꯕꯤ ꯗꯗꯥ ꯅꯪꯒ ꯎꯅꯕ ꯄꯥꯝꯃꯤ꯫